Akashvani Imphal Moirangthem Ibehaibi pau pajari. Wetlands and Traditional Knowledge Celebrating Cultural Knowledge haiba wakhalonda Raija Thakta Malengi Wetlands Numit Imphal East ki Yadal Pata Pangthokli Thorom adugi athoiba mithung Forest Environment amasung Climate Change gi Principal Secretary Arun Kumar Sinhana Virtual Wetland Museum amasung Manipur gi Wetland singi matangda photo exhibition ama hongdoki mahakna Wetland mitragasu wari sanaki tungda hiram asida handakta pangthokiba symposium gi makok mathang tarabasingda manayen thoki mahakna top dusara khungangbu Climate Resilient Village oina adopt tobagi certificate su yenthoki Thorom aduda wanganguda Directorate of Environment and Climate Change ki Director Dr. Taurangam Priyokumar na hai Space Application Center na piriba 132 wetlands sing moina pirappa singdo adu singdu aikoina ground na sala ground to threat tawjurubani lonamu salaga karam wetland akoina kanbe yarige amadi karamba wetland bo akoina wetland ge ecosystem da leirige mase akoina amon reclaim tabu yagade je akoina verify tawruba expert sing loina adu gi loira matung da akoina 71 khak out of 132 da adumai leram bai tare koida aduna sig 71 wetlands se karigumba aikoina Manipur kanba ngamagadi Manipur gi apunba geographical area si 1.8% de wetland Thorom adu Raija ki Directorate of Environment and Climate Change na sinbani Manipur University ki Geography Department na sungasi loktak pat mapanda malingi wetlands numit pangthoki thorom adu pangthokpagi mapung oiba pandamdi miyam punna hotnaminaduna wetlands sing kanbagi matangda miyam bab tahanbani amasung loktak lek hanagi phimamda hanjilhanaba amasung Yokatuna Thambada, Lamdamdugi Miyangi Wakalon Kangdopani. Thoramadu the department asiki faculty members sing amasung mairoi sing na maphamdugi ahal sing amasung miyangi lusing basingasu unaduna wari sanaki. Rashtrapati Draupadi Murmuna Sangsad ki sabha ani apunba mifamda pikiba basan thagatpagi motion Lok Sabha na khanaba hokre. Khanaba dugi damak pung 19 hi matam piri. Sabhada ngasi motion adu puthokladuna Kendra Mantri Sarvanand Sonowal na Rashtrapati Murmu gi basan adubu singthaningai oiba basan amani haiki. Mangna hai Rashtrapati gi basan aduda lebak asigi tungda oirakadaba pungning itil piba miyeng yauri. Mantri na hai masida social justice inclusive growth ki damak sarkar na thamlibam yeng adugi mami tai amasung Beksit Bharat ohenabagi phirep adugi su mami tari Shri Sonowal na hai sarkar asigi di sabka sath sabka vikas sabka biswas amasung sabka prayas haiba mantra asi chumnagi slogan amakak natte lengak asibu lamjinglingba kangloni BJP ki Tojasi Suryana thagatpagi motion adubu second tauki Mahakna hai hoki basai tarani thoi asida Narendra Modi sarkar na amakpa amatta lehendana miyangi apamba soidana phangnabu hotnaragli amasung sarkar asigi mathakta senja thumja tawbagi maral sirakpa amatta leitri Kendra ki selthum Raija Mantri Pankaj Chaudhary na hai senba sahi lising ani kunbari kunmanga da insurance ki claim lak nipan lising kuntha manga hena pithokre Lok Sabha da wahang amagi pakumda mantri na hai Pradhan Mantri Narendra Modi gi lamjing makhada lomi sing yauna misa miyangi phibam phagathanaba ingkumja lising ani 13 dagi hauna sarkar na insurance scheme kyamrum hongdokre mang hai Pradhan Mantri Suraksha Bima Yojana da chada yankairom oigadaba nupi sing ming jalakle Kendra ki Jal Shakti Mantri C.R. Patil na hairi Bharat ki khunggangi yumthong khudingmakta afaba thaknabi ising marang kaina phanganaba sarkar gi achetpa phirep lei ngasi Raja Sabha gi wahangi matamda mantri na hai Jal Jeevan Mission gi makhada imung koti 13 hena mayumayumda afaba thaknabi ising phangale makna sabha da hai mission asina hana amukta oikidriba mawongda thabak jangsinduna leibak asigi khunggangi imung chada marpu henbada toti ising connection pire miyamna e-pan card download Taunaba email singda sandokliba pau adu aranbani haina sarkar na hairi PIB gi fact check yun ina hai email da sandokliba pau adu aranbani amasung miyambu lana lamjingnaba hotnabani miyamna asigumba email singda pakum pidanaba link tawdanaba phone tawdanaba amasung sel thungi warol amadi atai e pausing piraknaba SMS singda hairakliba singi pakumchu pidanaba fact check unit asina hairi State Bank of India SBI Chairman Chala Srinivasulu Shetty na hairi senba chahi lising ani kuntaruk ki kendra ki budget asi Bharat pumalengi oina sang tanabada yawa ngamangadaba advanced manufacturing amasung innovation ki lamda global hub oina pi maike da singthaningai oiba khongthang amani pauloi jare